खुरमजरी नॉर्थ विंडो टीवी न संदोक्चरीबा नोंथुगी पाउ मियेंग ताबिरिबा पुमनमपु अहानमक्तदा तराम नोक्चरी ngasi imphal da phongkiba maruwa pauche singi manungda maruwa pauche oriba huyelan paugi editor gi ayaba laujaraga pauche sa phongkiba maruwa pausing pathukchari ahanbada local news election commission state taraga taruk amasung union territory ahumda SIR pangthoknaba matam laukthokri Manipur May Kuntradagi Special Intensive Revision Hauragani. Lebagasi State Amasung Union Territory Tarahumduida Special Intensive Revision Mai Pakna Pangthokraba Matunda Election Commission of Indiana Wadhauriba State Union Territory Singi Manundagi Manipur Yauna State Tarataruk Amasung Union Territory Ahumda SIR Pangthoklagani Haina Lauktorakri. Commission asina ngasi thokpa cherogi matung inna SIR pangthoklagadaba State Union Territory Sindhi Manipur, Odisha, Mizoram, Nagaland, Tripura, Sikkim, Uttarakhand, Andhra Pradesh, Arunachal Pradesh, Haryana, Chandigarh, Telangana, Punjab, Karnataka, Meghalaya, Maharashtra, Jharkhand, Delhi amasung DNHND Nihairi. Cherolasi matung inna Odisha, Mizoram, Sikkim amasung Manipur gi SIR gi qualifying date July gi tang ama listing ani kun tarukta oigani. Revision asigidamakta sem saba yauna training amasung printing gi thabakna state mari sigi oina tha sigi kundagi hauraga kunga mapan fawbagi manungda pangthokani. Booth level officer singna yumthong khudingda chatpagi thabakna Manipur yauna state mari asigi tha sigi kuntradagi hauraga mathang thagi kunga nipan fawbagi manungda oigani. Rationalization thabakna mathang thagi kunga nipan fawbagi manungda loishingani draft electoral roll na July 5 da phonglaga masigi manungda claim amasung objection tarakpa yabagi matamna draft electoral roll phonggadaba July 5 dagi hauraga September 3 fawbagi manungda oigani draft electoral roll da yumfum oiduna tarakpa claim amasung objection singi notice face disposal thabakna draft electoral roll phongba nimitagi hauraga lakliba September ani fawbagi manungda thabakta ontokani amasung Manipur gi yauna state mari asigi final electoral roll na chahi sigi September tarukta phongani hairi commission gi chero asigi matung ina ahum shuba tangkak oigidoriba leibag asigi SIR phase 3 gi thabak thoram sing asi hojik chathariba census ki house listing gi thabak asiga punna pangthok minabada khudong chanana bani hairi thabak asida Himachal Pradesh, Jammu and Kashmir amasung Ladakh natana atai mafam singda pangthokani haina supalli Channel asigi matung ina Manipur gi ona revision asida BLO listing anika chamapanga maudraga taruk amasung booth level agent listing mangaga ahumna mathau pangthokadaba loinina chatliba thasigi taragani thoi fawbada Manipur gi ona laikiba electors singi apunba masingna lakh kunga maudraga listing maudraga mathoiga chamapan maudrama panni hairi BJP na constitution na piba power chumna sizinaba haitabadagi tamthiraba thodok sing thoklibani ibobi mitai kuki naga furup masal hana hanbana waroshin purakpa ngamloi khudong chaba tanja yengluduna laman khumnabagi wakal thadok naraga furup sing punna faminaduna waroshin puthokpana Manipur da ingtappa puraknabagi khulai oigani amasung BJP na mikhalda mai paknaba hotnabada Indian constitution na piriba power sizinaba haitabadagi state asida violence sing thoklibani haina hanagi chief minister amasung Congress president Okram Ibovina phongdokri Imphal gi BT Road laiba Congress bhawan da pangthokpa paugi mifam amada wafam asi phongdokladuna makhata na hai ngarang ayuk Kangpokpi district ki Kotland amasung Kojung khul ani gi marakta ambush tawduna miyoi ahum hat kiba marina asok apan nanghan kiba amadi numidang wairam pung taruk ka minit kunthra rom tarapadana None district ki Zawjang Tek ki mafam amada ambush tawduna micham mama hat kiba miyoi ani asok apan nanghan kiba thodok sing asidi laibak thibani amasung khwadigi akan mamongda condemn tawi hairi
अयुक्की थौदोक्ता लेखिदबा मियोइसिंग अदु फुरुप अमगिनी मसिगी लमन खुम्बा मंदा थवोंग निमिदांग वायरंगी थौदोक्ता लेखिदबा मियोइ अदुना फुरुप अमगिनी मणिपुर अमदी इंडिया लेंगांगना लमदमसिदा कम्युनिटी अमगा अमगा हाना शुनाहनुना कयांग कुइना कुमहै येंगुना लेखिगदौरिबनो मिटै कुकी नागा कम्युनिटी मसेलगी मरक्ता अंगम अंगम्बा हानरो बीजेपी गिदी वोट कारगा लोइरे हाजुरा मणिपुर की इंतप्पा पुरकनबा ngaglamba masing yamlaba सेंट्रल सिक्योरिटी फोर्स सिंबु लौथोकलगा इलेक्शन दा सिजनखिबसी लाइबक थीबनी मणिपुर कुंजा लिसिंगनी कुंगहुमदोइदगी थोरकलिबा इरांग सिगी सॉल्यूशन पुरक्ट्रिंगैगी चेरक असिदा हौजिक पालिबा लैंगाक्सिना वेस्ट बेंगल गी मिखल लोइरेगा सेंट्रल फोर्स सिंधु मणिपुर हलगलदी फनीदा हाइबा वाफमसी लैंगाक्सिगी रेस्पॉन्सिबिलिटी याउदबा वाफमनी चटख्रिबा सेंट्रल फोर्सिंग हलकलब्रा हलक्तब्रा हाइबसु खंगदे मणिपुर अमदी सेंटर पालिबा बीजेपी लैंगाक्सिना मणिपुर की इंतप्पा अमदी लॉ एंड ऑर्डर की ओरिबा मवंग असिदा इंडियन कॉन्स्टिट्यूशन सी मणिपुर चटनरिब्रा चटनदब्रा हंखी कुंजा लिसिंग अनिगा कुंदोहुमदगी मे अहुमदगी थोरकलिबा थौदोक असिदा इंडिया की ख्वाइदी वांगबा सुप्रीम कोर्ट न फावबा मणिपुर की लॉ एंड ऑर्डर फेल ओइरे कॉन्स्टिट्यूशनल मैचिनरी सु कोलैप्स ओइरे हाइख्रबनी अदुबु सुप्रीम कोर्ट न हाइब्रा फावदा बीजेपी लेंगा पसिना कोर्ट न हाइनिंबा हाइजौ मियामसु कपके कपचौ लाउगे लाउजौ अंगांग खंगदे अहल खंगदे सिनिंबा सिजौ हाइना तुमिना लेथोपक नमनी कम्युनिटी अमगी मिचंगी वानतना कम्युनिटी मशल हानबा अमदी लमन खुन्नबना मणिपुर इंतप पुरप ngamloi मालेंगी ओनसु हाना सुनरगा इंतप पुरप लेखिद्री खुदोंग चाबा मतम येंगलगा लमन खुंबा हाबसी यामना पांगदबा थमोइ पिकपा मीना हाइना लवी लमन खुन्नबगी वाखल थादोक्तुना कम्युनिटी सिंगी फमिनरगा वारोशिन पुथोकपा खक्तना मणिपुर इंतप पुरकनबा खुलाई ओइगनी वायलेंस की थोदोक खुदिमक्ता कंडेम तवी लॉ एंड ऑर्डर हाइबसी इंडियन कॉन्स्टिट्यूशन न पीबा स्टेट की रेस्पॉन्सिबिलिटी नि सेंटर पालिबा बीजेपी लेंगा असिसु इलेक्शन खक कारगा लोइरे हाइबा एटीट्यूड अमदा मथौ तौबना लंदमसिदा थोगलिबा पामदबा थोदोकसिंगसी थोगलिबनी मणिपुर अमदी इंडिया लेंगांगना कॉन्स्टिट्यूशन न पीरिबा लॉ एंड ऑर्डर की पावर सी चुमना सिजनबा हैतबदगी पामदबा थोदोकसिंग असि थोगलिबनी हाइकी सिना मणिपुर से कयाम कुइना कम्युनिटी अमगा अमगा ngrangi maktada thokhribasi ayukta leigidabashi community ama masigi retaliate tawba manba evening sina community ama community ani gi marakta ba tawnai basi masi bharat sarkar sina kayam kuina akhoi manipur se kumai yengbadona silent spectator dona मणिपुर से मैमदी हंजन हंजन हायरे हायरपसु याय नोय अंगम मंगम बहानरो मैतै कुकी खंगदे और कुकी नागा खंगदे कम्युनिटी मरक्ता अमा अमा अंगम मंगम बहानरो अखोयगिदि भोट कार लोइरे हंदकी रिसेंट इलेक्शन आई अतै स्टेट लोई पंजारोय मणिपुर दा हुजी होरेन करिनो हियें करिनो खंगदब से इधर नोय मणिपुर की सिनिंग सिजौ अमम बहाना जो अखोई इलेक्शन का दबयागे हाइना मणिपुर लेरंबा यामना स्ट्रेटेजिक ओइबा मफम द डिप्लॉय तोंबा सेंट्रल फोर्सेस मायामगु लोइना लौथोअगा जो पार्लिमेंट सरकार सिनिस हाइना बेंगल इलेक्शन लोरगा अखोई सिदगी लौथोखिबा सेंट्रल फोर्सेस सिंगा अमु हलादि फारनी हाय हलाइबा हलक्तबा मधुदी अखोई थोंगद्रे तौरिबा मौंगसे अखोई मणिपुर से मखोइना तौरिबा एटीट्यूड मता अमा खक्तनी नतेको सेंट्रल पालिबा सरकार अदुगा स्टेट से पालिबा सरकार बीजेपी की सरकार सिना मणिपुर की शांति रक्षा की फिवम लॉ एंड ऑर्डर की फिवम तौरिबसी अखोइदी मसिदी भारत की संविधान सिदा चटनरिब्रा चटनदरब्रा स्टेट की लॉ एंड ऑर्डर सी कराइदनो even way back 2023 की मे 3 दगी थोखिबा थौदोकी इंसिडेंट तो मसी आइना so far आइगी नॉलेज द लेगदि भारत की ख्वाइदे वांगबा कोर्ट न भौबा सुप्रीम कोर्ट न भौबा मणिपुर की लॉ एंड ऑर्डर से कंप्लीट फेल होइरे कॉन्स्टिट्यूशनल मिशनरी से कंप्लीट कोलैप्स होइरे से सुप्रीम कोर्ट न हर पेशी गुगोइरे बनेबा स्टेट खक्त नटिएबा यूनियन गवर्नमेंट अदुगा स्टेट गवर्नमेंट सिने सुप्रीम कोर्ट सी हाइजे सी बाउदा
कोर्ट नई हाइनिंग हाइजौ मणिपुर की प्रजा नई कपचौ लाउगे नाउचौ अगांग खंगे सिनिंग सिजौ हाइना इसागी युमदा हंजुनबा ngamdabase nungai nate lanjonari basing hanjinhanaba kanna honari CM इसागी युमदा हंजिनदिना लैबा फंगदबा हाइबसे नुंगाइबदि नते लैंगाकनासु लांजोनरी बसिंग हंजिनहनबा कन्ना होनरी हाइना चीफ मिनिस्टर वाई खेमचाना फोंदोक्रे वाफम असिंगसि लांजोनरीबा माहिरोइसिंगी मरक्तगी कॉलेज तमलिबा माहिरोइसिंगदा लैंगाके माइकेदगी वन टाइम ग्रांट ओइना पीबा लुपा लिसिंग तरा गी सनफम चीफ मिनिस्टर कॉलेज स्टूडेंट्स रिहेबिलिटेशन स्कीम गी मखादा माहिरोइ चाट्रिका यांखै मरीदा यंथोकपगी थौरमदा फोंदोखिबनी इम्फाल कॉलेज पांगथोप थौरमदा आईडीपी माहिरोइसिंगदा पीबा याबा स्किल ट्रेनिंग प्रोग्राम कया पीनबा लैंगाकना थौरांग पाइखली हाइनसु फोंदोखि चीफ मिनिस्टर ने मखा ताना हाई माहिरोइसिंगदा स्किल डेवलपमेंट के ट्रेनिंग कया पीनबा लैंगाके माइकैदगी तोंगान तोंगानबा कंपनी कयागा वरी सानखरे मणिपुर इरांग मरम ओइरगा तंदु लेतादबा फिल्म सिदा माहिरोइसिंगना थेंगनरिबा खुदोंग चादबा असि नुंगाइतबा फावी अमदि उमखतनरिबा कांगलुपसिंगी मरक्ता वारी सानदुना हारगी फिल्मदा हंजिनबा लौखलकपा खोंगथांग माहिरोइ ओजासिंगसु सरुकियादुना अफबा खुनाई अमा पुरकपा ngamba ओइमिनरसि हाइखि ngasi gi tholamda Imphal West ki DC M Rajkumar School Education ki Commissioner N Geoffrey amadi maruoiba miyoi sing kaya su saruyaki National News muk pathokchari SIR ming kaktat khaba miyoishinda laingaki welfare scheme singi khudongchaba fanglodori State singi voter list sengdoknabagi pandamda Election Commission na electoral roll gi special intensive revision chathakiba adu ngasidi mikhal khaki natana atopa hiram kharadasu sizinarapagi mami tarakli West Bengal amasung Bihar mikhal gi mangoinana pangthokiba SIR da ming kakthakhraba miyoi la kayada laingaki welfare scheme singi khudongchaba fanghandana ba khongthang lokhalakre West Bengal da Subhendu Adhikari na luchingba BJP gi anoba laingak semkhibaga ikoidana state asida mikhal ga mangoinana SIR da electoral roll dagi ming kakthakhraba miyoi sing laingaki welfare scheme kaya fangalare haina phongdokre मसीगा मानब मौंदा बिहार की बीजेपी ने लुचिंगबा अनौबा एनडीए की लैंगाकना SIR मिंग कखथख्रबा मियोई सिंगबो लैंगाकी वेलफेयर स्कीम सिंगी बेनिफिशियरी लिस्ट की लौथोकपा हौरखले हाइरि बिहार की सीएम सम्राट चौधरी ना फोंदोरखिबदा स्टेट की इलेक्टोरल रोल दगी मिंग कखथलबा मियोई सिंगदा राशन अमसुंग वेलफेयर स्कीम सिंग यावना लैंगांगना पीबा खुदोंचाबा सिंग फंगनफम थोकते हाइखि West Bengal amasung Bihar laingangna lokhalakliba khongthang asi electoral roll da mathong marang khangna ming hapchanamba miyoi singna laingangna piba khudongchaba sing aramba mawongda lokthokuna phangpham thokpa miyoi kayada khudongchaba sing asi changchattagi tana phanghanbana chingba thawong singdagi ngakthoknaba lokhalakpa khongthang ni hairi laingaki scheme sing amasung ration gi khudongchaba sing miyamda phanghanaba hotnabada marakta leiba miyoi singna khudongchaba lokthoknabagi damakta director benefit transfer model sijinaba hawrakhrabasu ngasi faba khudongchaba singasi fangamdagi system da ahoba kaya leirakhibani adubu khongthang asi opposition gi luchingba oriba MP Chidambaram di electoral roll da ming hapnabagi damakta India gi citizen oiba mathau taribra natraga India gi citizen oinabagi damakta electoral roll da ming yawa mathau taribra haibasi mathau maram khangdre Ming kakthakhraba miyoi singda laingaki welfare scheme sing fangandabagi khongthang asi kupna yengshinba mathau tari haiki Nonglai nungshita miyoi marfuga mapan siri Uttar Pradesh da akhak arau amasung akanba nungshit yangna long chubada miyoi marfuga mapan tongan ba thodukta sire hairi nonglai nungshita utektuna yum amasung gari da nansilakpa yumgi fanglang ningkhairapa amadi braza tabna chingba thoduk singda miyoi singasi sikhibani Prayagraj miyoi takunga mathoi sidina khwadigi yamna sokpa district oiki Santa Ravidas Nagar Fatehpur Mirzapur mathang sitna miyoi taraga mari taramathoi amasung tara sikhi
हौखिबा पुंग कुंजमरीदा उत्तर प्रदेशता अखक अराव यावना चुखिबा नोंगना सासन चामगा तरागा मरी सुशियनकी IMD na Uttar Pradesh yauna India gi awang thangba sarukta makhata na nong chukhiba yai haina miyamna Jackson wa thamki hauji UP gi mari leinaba department singna nonglai nungshida sokalaba mafamda chatuna miyam gi mateng pangba amasung rescue operation chathaba haukhre makhata na nonglai nungshit tawrabadi mi shibagi chang hengalakpa yana lai hairi VV Satisana Keralam gi CM oiragani Keralam gi CM gi from Canada pigidagi haibigi matangda chayetnaba leirakraba tungda ngasi Congress ki luchingba singna pharmacy VV Satisana pinaba warip lawkhre KC Venugopal amasung Ramesh Cherithal CM gi candidate sing oina ming pukatpada yawrongkhibani Keralam gi minister from amukta pairakriba VD Satisana CM gi from pikibasi United Democratic Front ki timna mahapumapung fana sogatpadagi oigani hairi panba yabadi Keralam gi miyam amasung UDF constituent ama oiriba Indian Union Muslim League nasu VD Satisana state asigi CM ohenba pamduna lakhibani hairi International news amuk pathukchari Xi Jinping na Taiwan gi matangda Donald Trump ta akanba wafam thamkhri US amasung China yekmaba oiroidabani partner oigadabani haina China gi president Xi Jinping na US president Donald Trump ta fongdokrabasu luchingba anina wari sarapada Taiwan gi matangda puthorapada Xi Jinping na Taiwan gi issue asida China na hakchina lawi Taiwan gi matangda US amasung China na muknaba thoklabadi kaidaunungda afaba oiroi amasung China na compromise tawroi haina Trump ta akanba wafam thamkhri chahi mapan gi matungda Beijing da leiba Great Hall of the People da luchingba anina unaduna wari sabada Iran gi lan US amasung China gi lalon itiki oiba lan artificial intelligence ki matangda leibak anina ahenba tanaba amasung Taiwan chingba issue sing puthokuna khanakibani Xi Jinping na Trump hai US amasung China gi marida Taiwan doiba wahang asina khwaidigi maruiba issue asibu leibak animagna hai singna amasung Jackson na yengshilabadi US amasung China gi bilateral oiriba mari chawkalakani natrabadi US amasung China ungkanaratuna achauba conflict ama thorakpa yai madu oiba tarabadi pumnamakki khudongchiningai oirakani haiki Xi Jinping gi wafam sing asina Donald Trump na luchingba US administration na Taiwan da US dollar billion tarahumdagi khulai pibagi manang manglang adu kaihalagadra natraga maning halagadra haibasi achauba wahang ama oirikle hauzik fawgi oniri Donald Trump natraga mahaki administration dagi masigi matangda wafam amata fongdorakiba leitri Arobada US ki blocker na Cuba da thau marik ama fawba fanghandre Energy Minister Vincent US na blocker tawshin khibadagi Cuba da petrol diesel amasung atopa thau sing marik ama fawba fangdre leiramba thau su pumloi loire haina leibaga sigi Energy Minister Vincent Levy na fongdokre mahak na hai hojik Cuba da thau marik ama fawba leitabana aruba fibam du haibadu oire leibak ki infrastructure amasung atopa system sing mathau tawba tangamdre thau fangdabana power plant su mathau tawba ngamlaktabadagi Cuba gi mafum ayambada mai fangamna ngamdre mai fangdabana leibak ki machinery mathau tawba ngamlaktre amasung pumnamak marai chaitharakpagi fibamda leire haiki Vincent Levy na US ki blockade pu yaningdaba fongdokladuna Cuba da thau yonba ngamba leibak natraga organization singbu aikhoina taramna okani haiki panba yabadi US na Cuba da thau pushinbada thinglakibasi tha mari rom shuraklabani Norris Video TV na sandokchariba nungthigi pau matang ase losinjare miyeng tabiri bapumna mapu amuka suhana khurumjari
Open admission open. National Institute of Electronics and Information Technology NELIT Imphal-gi tongan ba course singi admission haujari chahi amagi PGDCA chahi anigi MCA MTech AI and ML MSc IT MSc Bioinformatics yauna 2026-2027 session gidamak chahi marigi BCA BSc Computer Science BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani PGDCA MCA MTech AI and ML MSc IT MSc Bioinformatics ki oina registration tobagi aroiba numit lakliba June gi tarik 12 ni entrance test na June gi tarik 13 ta pangthokani BCA BSc Computer Science BTech AI and ML gi registration tobagi aroiba numit na Megi tang kunni entrance test na Megi tarik 13 da pangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free oijagani pijariba QR code asida scan tawraga online registration tawbasu yagani akupa maro gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani